Delhi ki Hazrat Nizamuddin Pangthokpa Dharma ki oiba thoram Tavligi Zamata Saruk Yaruba Manipur ki miyo mapan ki manung miyo Nipan COVID-19 negative oirei miyo yamagi report ngairi hiramasida paudamama. Delhi ki Nizamuddin area da Pangthokpa hokiba mas amadagina mas tara mga faw pangthokhiba Muslim learning chapa miyo shingi ba yamna chawba dumba mifam aduda Manipur dagi saruk yakhibani haiba miyo taragi manungda miyo mapanama Manipur yorokhraba matung amadi miyo amana hojik fawba Delhi dali haibagi paw phangkhraba matungda ngarang dagi hariba miyo mapana se Darul Ulum Markas hariba lilongda leiba Muslim learning chapa miyo shingi ba khogi mifam ama atopal lam da pangthokpa matamda haibadi khogi Delhi ki Nizamuddin area da pangthokpa asigumba mifamda saruk yanabagi recommend body mo eriba Manipur ki sumlaba lilongda leiba Darul Ulum Markas hariba mafam aduda mokhoi mapan asi ngarang dagi quarantine tawdon thamlakhibani donena quarantine center sina mokhoi mapan gi mateng pangdon lerekhiba mioi amaga yauna puna mioi tara ngasi Janimsta COVID-19 test toki hariba test ki result oina ngasagi mokhoi mapan bu yengchiliba mioi adusu negative ore adubu Nizamuddin haibadi Delhi ki Nizamuddin da saruk yaruba Muslim learning chatpasing gi oiba achogo mifam do saruk yaruba makhoi mapan gi manungda nipan amadi negative report phangbaga lorena mioi amadi indeterminate haibadi menman tadaba ma leibadagi ma ki test ase amuhlan tawraga madugi result adu hayeng fawba ngaigedori hiram sigi matangda Jennings ki director oiba Dr. T.S. Pimoga Impact News ka telephone da wari sanabagi pawnamado miyamda tahanjari. Hello. Doctor. Good evening. Good evening, doctor. Doctor, ngasi Nizamuddin ki group to. Tara test to idra ngasai. Mapandi negative aina report pire. Amadi indeterminate apoi maiteron da hapega main tadri. Amuk test hangine na dumaina habira. Oh, main tadabase. Sigi test han base kam ganda. Hayang adum halen. Hayang pung kaya lakani doctor. May report che. Adum he alias pangada adum Okay, hayang ni khangane ba. Hayang soidana khangi. Khangdo ko mayam darkar o. Okay. May tara kino test uda mapan namadi negative lakre ba. Lakre aduga amadi main tadri ba. Moigi hujiki tasengna aduda salubadi mapanni Moigi guide nena ama swagi ma oibasu ai ko lilongi amaga yaurga purakwanina moigi team do akoigi recorder Nizamuddin team mana adum salaga tiena na leiba adudaida amakhang natana mapan negative oina khumba aina khumisiso aduga tasengna Nizamuddin de saluga migi hairaga di out of 9 one khak indeterminately 8 negative oina haidu aduga tasengna Nizamuddin na thirak haina classify to taragadi mapan khaktani nipan negative oire amadi hangini ama main tadabase masi maram ji kari oini doctor masigi maramagi left test ni dala ahogi SCG graph sidala kadam ne hairaga su ma gidu mati amana kitang ka khalamaga aduga atai gina saliba jaga duda perenal oina haigala sataba ma gidu na he down dala pa aduna atai ga manadam nina indeterminate ana haiba mati amasu manaramba aduga amu manaramdamnena piriba laboratory gi dilan be yatedra aduna amu hange haiba. Okay. Doctor, masi main manta di benupa se. Masi simptom gumba phangba leiba mawondagi COVID-19 gi. Adugi poto ngasi gi oinadi ngasi yengiba doctor duga wari sabadadi mawonda hudi awda symptom of the leite hai adubo maje tang 15 gi adaida kitang fiberis to bugi eten to rubagi history ki. Okay. Buji ki oinadi leite. Delhi ki Nizamuddin area da pangthokpa Muslim learning chapasing gi oiba so mifam aduda saruk yaruba India ki tongan ba state singi mioi kiyama COVID-19 positive oikraba matungda Manipur da su hariba mifam aduda saruk yaruba mioi mapan gi manungda nipan amadi negative phangkiba amadi mioi amagi report haying pawak ngaimani si haibagi pawdi lakli aduga ngasi fawda Janimsa ge COVID-19 test onoba lakhiba mioi masinga se punna humdraga ne thoini masigi manungda tara mari amana Janimsta hariba COVID-19 gi test onaba kit leitringaida puni da thadon tawkhibani aduga lemhauriba yankhai nipan amana Janimsta tawkhibani adubu Janimsta tawkhiba singa sigi manungda tang kunga mari da positive oikhiba nupi masa
अदुगा अमदि ngasi मखोई मापन तौबदा अमा मेन ताद्रिबा असि थारगा मखोई अनि खतनी होजि फावदा अमना पॉजिटिव ओइबा अदुगा अमना चिंगनाबा अदुगा अतै दि लोइनमक नेगेटिव ngakतनी अदुबो हाइरिबा ngasi टेस्ट तौबदा मेन ताद्रिबा मियो असि नौनो टेस्ट तौरबा मदुगी रिपोर्ट अदु हयेंग अमुक हयेंगी इम्पैक्ट न्यूज की पाउडर मियामदा पाउडम जगे हाउजिगी रोने कैमरा पर्सन एल कबी के लोइना पाउम जरिबा इकिचमेम प्रेमसान इम्पैक्ट न्यूज इम्फाल।